नुपा अखोई पुंसीदा ख्वाइदगी मरु ओइबा हाबजे अखोइगा चानाबा पुंसी खोंलोय ओइमिनगदबा नुपी अमा हाबजेनेबा नुपी दरका तादी अदु अदा हाना हानबदो अदु तसेंगना वाथी वारेमनिको अखोइगी पुंसीदने नुपी अमा याउद्रगदी खमथेंगना नुंगाइबा ngамोइबा होय नंगना गे ओरमगबुदी खंगद्रे अदो ओइदे हारगदी सिगी वीडियो जे मखा ताना येंगबिरो नुपी अमाजे को अफबा नुपी ओरमगद्रा ओरमोद्रा हाबजे सिगैजे खंगदोकनबा क्वालिटी खरा हाइजरकेबको सी क्वालिटी गैजिबु चेलगदी को नुपी जे फरमबगी चांस चांग वांगेबको होय अदुगा वामांग अमदी यानजहोगे सिगी क्वालिटी गैजी चेलगजु नुपी जे फत्तबो ओरमबगी चांस ति लैको सुलै लैते हाबदि नते मरमदि सी क्वालिटी जिबु चेलदि सी गुनजिबु चेलदि नुपी जे कंपलसरी फरमनी हाबदुदि साइंटिस्ट न थिजनगेरा अखंगाई न थिजनगेरा यारोइबा अदुमपु सी गैजिबु चेलगदी फरमबगी चांस या वांगे अदो अय हाजरगेबा अहमदको मागी ममानबी गैजे मागा लोइनरिबा ममानबी गैजे अफबी नुपी ओइबा सुमाइन तौरगदिको होजिकि नुपी दुजु फरमबगी चांस या वांगेबको मरमदी अखोइना पुल्लिबा इमानबी ओरो इमानबो ओरो अखोइगा मानवानबा गातनेबा अखोइगी यम चानबा पोट गातनेबा हिरम अयामबदा अखोइगा चानरगनेबा पुलक्तोजे अदुना ममानबीदो फरगा लेरमगदी माजु फरमगनेबको अदुगा फत्तबा तौरपो ओरो अफबा तौरपो ओरो अखोइगी इमानबी इमानबजे सिने याम थिने इजिली इन्फ्लुएंस ओइबको कमाइन तौगे हाबा मतमदा अखोइजे आइगी फ्रेंड ग्रुप अनि लेयबको आई एग्जांपल पिरके ग्यान हेन तानबको अमना मार्टिन राहुल अखोइ निसा आम चादेबा आइजु चादे मोइजु चादे निचुरु निसा आमता सोक्तेबको इमानब खरा अमुक लेयबको मोइदि निसाजे नोंखादो यु थकपा यावे नोंखादो चुरु अदुम थकपा यावेबको मोइ अनिजे अइना पुनम मतमदने कमाइन तौगने हाबदा ग्रुप अनिजे मार्टिन होगा राहुल होगा आइगा पुनम मतमदा आइना ngasi चुरु तक लाउ थकचलुजेबको आइगोंदा कइनोनि स्टार सनंग तौइदुबो अदु अदान आइगोंदा क्रिटिसाइज तौरकदिबा नॉर्मलाइज तौरोइबा अदुमकपु होजिगे आइगी मानबा यू नोंखादो थकपा कांगुदो मोइगी मरक्ता आइजे चंग मतमदा चुरु थकचलुजेबको और यू थकजेबको मोइ अहाबदगदी ngakpa याइको आइ गांगे सुदक थामदबनिना अदुमकपु नॉर्मलाइज ति तौरकनेबा फत्तब थबक नॉर्मलाइज तौरकनेबा सिगिजे नुपीदजु चमनेबा ममानबी अफबगा इपुलगा लेरगदिको माना कइगुम फत्तब थबक ओरो अदुगुम मम तौरक मतमदा नॉर्मलाइज तौरोइबा अदुना मोइ मसेदो अदु अमना अमा सपोर्ट तौरगा फनरकनेबा अमरोमदा ममानबीदो को खितंग होगी तातगा तौबो ओरबको अदु रेगदी अस यारे बो नंगी नुपीगा हजलजेको को वारीजे अदा नंगी नुपीदुना खितंग ने कनो तौरे हाइजने फत्तब थबम तौरकदरे फुल सपोर्ट ने ओ स्ट्रॉन्ग इंडिपेंडेंट ऊ कागा मोइ मसेन सपोर्ट तौनगा दुम फत्तबगी चांस वांगेबको अदुनाने को मागा पुलिबा ममानबी गैदो फबरा फत्तबरा हाना येंगोबा फरगदी नंगना पामी नुपीदो माजु फरमगी चांस वांगेबा अनि सुबदने को मागी एक्स याम लेतबा हाबजे माजे प्योर ओरमगिनेबको प्योर ओइबा हाबजे नंगना क्वाइ फर्स्ट कई ने खलकने वर्जिन की अदु अदा गातगी नतेको क्वाइ मरु ओइना मागी थमोइजे प्योर ओरमगनेबको थमोइ प्योर ओइबा हाबजे कइनो हाबा मतदा अखोइना नुपी नुपा कोइनरक मतमजे अखोइगी थमोइजे पिनरगनेबा कोइनदुइसि नत्रा सिदि चुम्मिको नो यानिंगमगनिको नुपी खंगदे नुपा खंगदेबको सिगी पोचे कमाइन तौगे हाबा मतमदको नुपीजिना नुपाजे मयाम कोइरमगदिरा मागी थमोइजे अमदौपी नेबा तौदुइजे सुमाने सुन तौरपजिनाने मागी थमोइजे खरा कई खंगदेने गम अखोइ थमोइ अमगा नुपा अमगा थमोइ नपनरमबजेको अमदौ नपुबा तौबे खरा नपसनबा ngамोइबा सी हाबदी थमोइदा इन एग्जांपल पिबारेबको अखोइ कनेक्शन अखोइ रिलेशनशिप से अफबम सेमपदे याम थिना वागनेबा नुपीजिना नुपा अममो एक्स मयाम लेबो ओरगदी मरमदी मा हांदगी अममो कोइराबनि माइ थमोइदो इन हाबद नपसनबदा खरा वारनेबा प्लस खितंग नुंगाइनरक्तबा निंगाइ संगनानाबो ओरो लेराबको अदुम नंगना लामनि खंगदि मानाबु लामनि खंगदि मा अदुम अतोपा म येंगिनेबा मरमदी एक कदोगे हांदगी जो अममम दुम छिलगा लाइजि बोर सुमाना म लेनेबको अदुदैदि कदौरे एक्स की ड्रामा अमजु थोरोइबा एक्स की ड्रामा जेको आइगो एक्सपीरियंस दा एक्स ना पीबा सफरिंग जिदि आइगोंदा नतेको नुपी जिदनिको पिरकदुजे आइगी अस यारे वारी लीडर कादे एक्स यामगा लेरगदिको मोइगी अमममतंग ओइरो नोंदा येलकप नंगी रिलेशनशिप ते येलकप मतमदने वर्स्ट थिंग am tina nuai tabani adugi potuma adugi suffering do ai nongon du thingna haning de adune exam yam nu pi de sidi han yeng biru no ko exam yam da ba pa ga fujana koijarak triba sungkoi gorak tabi ga fangadi congratulations my friend aduma di ko adune ne hajabde adune exam yam mak nu pi je sigi joina tibiyo ba omsu bada nu pi je aphaba nu pi ne khangi harga dine ko magi life se progressing in life hatare sum खुमांग चौसल इबा हातारे मागी पुंसीजे नुपादु जु लेबने बे योंगो नुपादु जु दुम खरा गाव खरा थक कोतना दुम लैथोकबजे को पंचा चा पंगले लेबजे सिगिजे को अखोइना ने नुपाददि इमानबा जु मंगारे अस फत्तब इमानबने और माजे ग्रोथ औत्रबने ने हानेबा नुपीद जु लेबा अखोइना नुपीददि सिगी मि येंगदेबा नुपीद जु चप मानेबा मा ग्रोथ औदबिदा सुनिंग दबि नुपी मामा ने हिंजांग इचाका दुम थोंगा दुम पिजरगा लेबा कैम थबक तौदबा फमुंगदा याउ थेंगमि नुपी ओरगदि कानाद्रेबा दुगी पोतो कइगनो हायुरा सिगी पोचे अखोगी पुंसीजे
ꯅꯪꯁꯨ ꯒ꯭ꯔꯣ ꯇꯧꯗꯣꯏꯅꯦꯕ ꯌꯦꯡꯉꯤꯕ ꯅꯪꯁꯨ ꯁꯤꯒꯨꯝꯕ ꯚꯤꯗꯤꯑꯣꯒ ꯌꯦꯡꯉꯤꯁꯤ ꯅꯪ ꯅꯁꯥꯗꯣ ꯒ꯭ꯔꯣ ꯇꯧꯅꯤꯡꯗꯔꯅꯦ ꯅꯨꯄꯤ ꯑꯐꯕ ꯐꯪꯅꯤꯡꯗꯔꯅꯦꯕ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯁꯦ ꯏꯝꯄ꯭ꯔꯨꯞ ꯁꯨꯝ ꯇꯧꯅꯕ ꯍꯣꯠꯅꯔꯤ ꯅꯠꯇ꯭ꯔꯥ ꯁꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯅꯨꯄꯤꯁꯤꯁꯨ ꯇꯧꯔꯛꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯇꯧꯗꯕꯤꯗ ꯅꯣꯏꯕꯥꯅꯤꯁꯦ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯂꯩꯔꯤꯅꯦ ꯍꯥꯏꯔꯁꯦꯕ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯍꯣꯏ ꯅꯨꯄꯥꯅꯗꯤ ꯈꯔ ꯊꯨꯅ ꯍꯦꯟꯅ ꯒ꯭ꯔꯣ ꯇꯧꯋꯦ ꯁꯤꯃꯗꯤ ꯑꯩ ꯅꯨꯄꯥꯅꯦꯅ ꯍꯥꯏꯖꯟꯅꯕ ꯅꯠꯇꯦꯀꯣ ꯁꯨꯃꯥꯏꯅ ꯒ꯭ꯔꯣ ꯇꯧꯃꯤꯟꯅꯕ ꯃꯇꯝꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯠꯃꯤꯟꯅꯒꯗꯕꯅꯦꯕ ꯁꯨꯃꯥꯏꯅ ꯆꯠꯃꯤꯟꯅꯕ ꯃꯇꯝꯁꯤꯗꯅꯦ ꯅꯪꯅ ꯁꯨꯝ ꯐꯖꯈꯠꯂꯛꯑꯦ ꯅꯪꯅ ꯁꯨꯝ ꯄꯣꯁ ꯇꯥꯈꯠꯂꯛꯑꯦ ꯄꯩꯁꯥ ꯁꯨꯝ ꯄꯥꯏꯈꯠꯂꯛꯑꯦ ꯅꯪꯒꯤ ꯍꯣꯠꯅꯐꯝ ꯊꯣꯛꯄ ꯍꯣꯠꯅꯔꯦꯅ ꯁꯨꯃꯥꯏꯅ ꯁꯨꯝ ꯒ꯭ꯔꯣ ꯇꯧꯈꯠꯂꯦꯕ ꯃꯥꯅ ꯁꯤꯗ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯀꯩꯝꯇ ꯂꯦꯡꯗꯕꯤꯗ ꯑꯗꯨꯝ ꯂꯩꯔꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏꯕ ꯅꯪꯒꯤꯗꯨꯁꯨꯅꯦ ꯅꯪꯅ ꯃꯥꯁꯨ ꯄꯥꯝꯃꯛꯑꯣꯏꯕ ꯈꯔ ꯂꯩꯔꯒ ꯏꯚꯟ ꯅꯪꯅꯐꯧꯅꯦ ꯃꯥ ꯑꯇꯣꯞꯄ ꯅꯨꯄꯤ ꯑꯃ ꯌꯦꯡꯉꯛꯀꯅꯦꯕ ꯁꯤ ꯁꯣꯏꯗ꯭ꯔꯕꯅꯦ ꯃꯔꯝꯗꯤ ꯁꯨꯃꯥꯏꯅ ꯂꯩꯔꯦ ꯍꯥꯏꯔꯁꯦ ꯅꯪꯒꯤ ꯄꯨꯟꯁꯤꯁꯨ ꯁꯨꯝ ꯋꯥꯡꯈꯠꯂꯦ ꯃꯥꯅ ꯁꯨꯝ ꯅꯦꯝꯖꯜꯂꯒ ꯅꯪꯅ ꯆꯤꯡꯈꯠꯄꯤꯒꯦꯁꯨ ꯌꯥꯗ꯭ꯔꯦ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯅꯪ ꯑꯇꯣꯞꯄ ꯅꯨꯄꯤ ꯌꯦꯡꯕ ꯇꯥꯕꯅꯦꯕ ꯑꯗꯨꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯗꯣ ꯀꯣꯟꯅ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯊꯣꯛꯄ ꯃꯇꯝꯗꯗꯤ ꯌꯥꯝ ꯊꯤꯅ ꯃꯦꯁꯤ ꯑꯣꯏꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯣꯏꯔꯛꯀꯅꯦꯕ ꯑꯗꯨꯅ ꯅꯪ ꯍꯥꯟꯅ ꯌꯦꯡꯕꯤꯍꯧꯕ ꯅꯨꯄꯤꯁꯦ ꯀꯣꯏꯗ꯭ꯔꯤꯉꯩꯗꯀꯣ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥꯁꯦ ꯇꯧꯗꯕꯤꯗ ꯂꯦꯡꯗꯕꯤꯗ ꯀꯩꯝꯇ ꯁꯨꯅꯤꯡꯗꯕꯤꯗꯒ ꯂꯩꯔꯕꯀꯣ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯑꯝꯇ ꯀꯩꯝ ꯇꯧꯗ꯭ꯔꯕ ꯑꯗꯨ ꯑꯣꯏꯔꯗꯤ ꯌꯥꯔꯦ ꯑꯗꯨ ꯅꯨꯄꯤꯗꯣ ꯍꯟꯅ ꯌꯦꯡꯉꯨꯔꯅꯨ ꯑꯗꯨꯅ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯂꯩꯕ ꯃꯥꯒꯤ ꯄꯨꯟꯁꯤꯁꯦ ꯆꯥꯎꯈꯠꯂꯛꯏꯕ ꯑꯣꯏꯅ ꯅꯨꯄꯤ ꯑꯣꯏꯅ ꯌꯦꯡꯕꯤꯌꯣꯕꯀꯣ ꯑꯗꯨꯒ ꯃꯔꯤ ꯁꯨꯕ ꯃꯇꯝꯗꯅꯅꯦꯀꯣ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯐꯖꯅ ꯇꯧꯕ ꯌꯥꯕ ꯅꯨꯄꯤꯁꯦ ꯕꯦꯁꯅꯤꯀꯣ ꯁꯤꯃꯁꯨ ꯀꯩꯒꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯔꯤꯂꯦꯁꯟꯁꯤꯞ ꯑꯣꯏꯔꯣ ꯂꯣꯏꯅꯃꯛꯁꯦ ꯑꯩꯈꯣꯏꯒꯤ ꯈꯠꯅ ꯆꯩꯅꯕꯁꯦ ꯈꯔꯗꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯗꯕꯅꯦꯕ ꯊꯣꯛꯂꯛꯑꯣꯏꯗ꯭ꯔꯅꯦ ꯁꯤꯗꯤ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯅꯨꯄꯤꯒꯤ ꯀꯩꯅꯣꯁꯦ ꯃꯣꯏꯒꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟꯁꯦ ꯍꯣꯏ ꯑꯍꯥꯟꯕꯒ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯅꯪꯅ ꯐꯤꯒꯔ ꯑꯥꯎꯠ ꯇꯧꯒꯗꯕꯅꯦ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯣꯏꯒꯤ ꯑꯄꯥꯝꯕꯒꯁꯦ ꯃꯆꯤꯟꯅꯗꯤ ꯁꯠ 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 ꯂꯣꯏꯅ ꯍꯥꯏꯔꯛꯑꯔꯣꯏꯕ ꯁꯤ ꯅꯨꯄꯤꯒꯤ ꯅꯦꯆꯔꯅꯦꯕꯀꯣ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯑꯗꯨꯃꯛꯄꯨ ꯃꯣꯏꯅ ꯍꯤꯟ ꯑꯗꯨꯝ ꯇꯧꯔꯛꯀꯅꯦꯕ ꯃꯣꯏꯅ ꯋꯥ ꯈꯔ ꯑꯇꯣꯞꯄ ꯋꯥ ꯉꯥꯡꯕꯗꯅꯤ ꯈꯪꯗꯦ ꯃꯣꯏꯒꯤ ꯃꯑꯣꯡ ꯃꯇꯧ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯅ ꯂꯣꯏꯅ ꯈꯪꯒꯅꯤ ꯑꯣ ꯁꯤ ꯅꯨꯄꯤꯁꯦ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯤ ꯅꯨꯄꯤꯁꯦ ꯈꯔ ꯁꯥꯎꯅꯤꯡꯉꯦ ꯑꯩꯉꯣꯟꯗ ꯁꯤꯒꯨꯝꯕꯁꯦ ꯈꯪꯒꯅꯦꯕꯀꯣ ꯑꯗꯨꯃꯛꯄꯨ ꯁꯤꯒꯨꯝꯕꯁꯦ ꯀꯩꯝꯇ ꯃꯅꯨꯡꯗ ꯐꯨꯝꯖꯤꯜꯂꯒ ꯂꯩꯕ ꯅꯨꯄꯤꯁꯨ ꯑꯃꯨꯛ ꯂꯩꯔꯤꯕ ꯌꯥꯝ ꯊꯤꯅ ꯊꯃꯣꯏ ꯀꯟꯕꯤ ꯍꯥꯏꯒꯗ꯭ꯔꯥ ꯊꯃꯣꯏ ꯀꯟꯕꯤꯗꯤ ꯅꯠꯇꯦꯅꯦ ꯃꯅꯨꯡ ꯆꯦꯠꯄꯤ ꯍꯥꯏꯒꯗ꯭ꯔꯥ ꯀꯩ ꯈꯪꯗꯦꯀꯣ ꯑꯩꯁꯨ ꯋꯥꯔꯤꯁꯦ ꯑꯗꯨꯒꯨꯝꯕ ꯅꯨꯄꯤꯁꯦ ꯈꯔꯗꯤ ꯂꯩꯌꯦꯕꯀꯣ ꯃꯣꯏꯅ ꯄꯥꯝꯗ꯭ꯔꯤꯕ ꯄꯣꯠꯇꯣ ꯐꯣꯔ ꯑꯦꯛꯖꯥꯝꯄꯜ ꯅꯪꯅ ꯑꯔꯥꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯁꯦꯕ ꯅꯪꯅꯅꯤꯀꯣ ꯁꯤꯗ ꯃꯣꯏꯅ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯩ ꯌꯥꯅꯤꯡꯗꯦ ꯈꯣꯠꯄꯦ ꯑꯣꯔ ꯃꯉꯣꯟꯗ ꯁꯥꯎꯕ ꯎꯠꯇꯕꯤꯗ ꯑꯗꯨꯝ ꯀꯩꯝꯇ ꯖꯁ ꯅꯦꯆꯔꯦꯜꯒꯤ ꯇꯥꯏꯞꯇꯗꯤ ꯂꯩꯔꯕꯀꯣ ꯀꯩꯝꯇ ꯀꯥꯏꯗꯕꯒꯤ ꯃꯑꯣꯡꯗ ꯑꯗꯨꯒ ꯃꯊꯃꯣꯏꯗꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯔꯒ ꯂꯥꯏꯃꯟ ꯀꯥꯡꯉꯒ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯄ ꯅꯨꯄꯤꯁꯦꯀꯣ ꯅꯪꯒ ꯈꯟꯅꯔꯛꯄ ꯃꯇꯝꯗ ꯂꯣꯏ ꯄꯨꯊꯣꯔꯛꯀꯅꯦꯕ ꯅꯪꯒꯤ ꯍꯥꯟꯅꯒꯤ ꯈꯣꯠꯀꯤꯗꯣ ꯀꯩꯕ ꯑꯣꯜ ꯋꯣꯟ ꯍꯥꯏꯇꯥꯔꯦꯅꯦ ꯍꯥꯟꯅꯗꯒꯤ ꯑꯣꯏꯁꯟꯗ꯭ꯔꯤꯕꯈꯩꯗꯣ ꯑꯣꯏꯁꯟꯗ꯭ꯔꯤꯕ ꯄꯣꯠꯇꯨꯁꯨ ꯅꯪꯅ ꯐꯤꯛꯁ ꯇꯧꯕ ꯌꯥꯔꯝꯕ ꯄꯣꯠꯇꯣ ꯑꯗꯨꯁꯨ ꯈꯪꯖꯗ꯭ꯔꯦꯕꯀꯣ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯄꯨꯊꯣꯔꯛꯀꯅꯦꯕ ꯈꯠꯅꯕ ꯃꯇꯝꯗ ꯑꯗꯨꯅꯅꯦ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯐꯖꯅ ꯇꯧꯕ ꯌꯥꯕ ꯅꯨꯄꯤꯁꯦ ꯁꯤ ꯑꯣꯏꯔꯒꯗꯤ ꯅꯪꯅ ꯉꯁꯤ ꯐꯠꯇꯕ ꯊꯕꯛ ꯑꯃ ꯇꯧꯔꯦ ꯍꯥꯏꯔꯤꯁꯤꯅꯦ ꯅꯪꯅꯗꯤ ꯀꯩꯝ ꯈꯪꯖꯗꯕꯀꯣ ꯅꯪꯅꯗꯤ ꯆꯨꯝꯃꯦꯅ ꯈꯟꯖꯕꯀꯣ ꯑꯗꯨꯃꯛꯄꯨ ꯃꯥꯅ ꯅꯉꯣꯟꯗ ꯑꯩ ꯅꯪꯅ ꯇꯧꯔꯤꯗꯣ ꯑꯗꯨꯃꯥꯏꯅ ꯇꯧꯗꯦ ꯑꯩꯉꯣꯟꯗ ꯍꯔꯠ ꯇꯧꯋꯦ ꯑꯩ ꯅꯨꯡꯉꯥꯏꯇꯦ ꯈꯣꯠꯇꯦ ꯍꯥꯏꯔꯒꯗꯤ ꯅꯪꯉꯣꯟꯗ ꯁꯦꯝꯗꯣꯛꯄ ꯌꯥꯕꯒꯤ ꯆꯥꯟꯁ ꯑꯃ ꯂꯩꯇ꯭ꯔꯅꯦ ꯁꯨꯃꯥꯏꯅ ꯇꯧꯔꯛꯀꯅꯦꯕ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯐꯖꯅ ꯇꯧꯕ ꯌꯥꯕ ꯅꯨꯄꯤꯁꯤꯗꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯇꯧꯕꯁꯤꯗꯤ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯏꯁ ꯗ ꯀꯤ ꯍꯥꯏꯁꯤꯅꯤꯉꯣ ꯌꯥꯝ ꯊꯤ ꯀꯥꯟꯅꯔꯛꯀꯅꯤ ꯁꯤꯒꯤ ꯄꯣꯠꯁꯤꯃꯗꯤ ꯑꯗꯨꯅ ꯅꯨꯄꯤꯗꯅꯦ ꯀꯝꯃ꯭ꯌꯨꯅꯤꯀꯦꯠ ꯐꯖꯅ ꯇꯧꯕ ꯌꯥꯕ ꯅꯨꯄꯤꯁꯦ ꯈꯟꯕꯤꯌꯣꯕ ꯑꯗꯨꯒ ꯃꯉꯥ ꯁꯨꯕꯗ ꯂꯥꯁ ꯑꯣꯏꯅꯀꯣ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯈꯜꯂꯦ ꯑꯩꯅꯁꯨ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕꯅꯦꯕꯀꯣ ꯃꯄꯥꯒ ꯔꯤꯂꯦꯁꯟꯁꯤꯞ ꯐꯖꯕꯁꯦ ꯃꯄꯥꯒ ꯔꯤꯂꯦꯁꯟꯁꯤꯞ ꯐꯖꯕ ꯅꯨꯄꯤꯁꯦ ꯁꯤꯃꯗꯤ ꯊꯤ ꯐꯕꯅꯦꯍꯦ ꯑꯩꯈꯣꯏꯅꯅꯦꯀꯣ ꯃꯄꯥꯒ ꯔꯤꯂꯦꯁꯟꯁꯤꯞ ꯐꯕ ꯍꯥꯏꯕꯁꯤꯗ ꯑꯃꯗꯤ ꯍꯥꯏꯔꯝꯒꯦ ꯃꯄꯥ ꯐꯠꯇꯕ ꯃꯄꯥ ꯑꯣꯏꯔꯒ ꯔꯤꯂꯦꯁꯟꯁꯤꯞ ꯐꯕ ꯅꯨꯄꯤꯁꯨ ꯂꯩꯀꯣ ꯑꯗꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯗꯒꯤꯗꯤ ꯃꯇꯨ ꯃꯆꯥꯅꯒ ꯂꯣꯏꯅꯃꯛ ꯉꯝꯕ ꯃꯄꯥꯁꯨ ꯂꯩꯀꯣ ꯑꯗꯨꯗꯤ ꯅꯠꯇꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯃꯄꯥꯁꯤꯁꯨ ꯏꯁꯇ꯭ꯔꯣꯡ ꯃꯥꯁꯀꯨꯂꯤꯟ ꯐꯤꯒꯔ ꯑꯣꯏꯔꯦꯗꯅ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤꯁꯤꯒ ꯐꯖꯕ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯤꯗꯣ ꯃꯤꯒꯤꯗꯤ ꯃꯃꯥꯅ ꯌꯦꯡꯉꯣ ꯍꯥꯏꯗ꯭ꯔꯥ ꯑꯩꯗꯤ ꯌꯥꯗꯦ ꯃꯄꯥꯅ ꯌꯦꯡꯉꯣ ꯃꯄꯥ ꯐꯔꯗꯤ ꯃꯃꯥꯁꯨ ꯐꯔꯝꯒꯅꯤ ꯃꯆꯥꯁꯨ ꯐꯔꯝꯒꯅꯤꯅ ꯊꯥꯗꯣꯛꯑꯦꯕꯀꯣ ꯑꯗꯨꯅꯀꯣ ꯃꯄꯥꯒ ꯔꯤꯂꯦꯁꯟꯁꯤꯞ ꯐꯖꯅ ꯐꯔꯝꯕ ꯃꯇꯝꯁꯤꯗꯀꯣ ꯃꯆꯥꯅꯨꯄꯤꯁꯦ ꯐꯖꯅ ꯒ꯭ꯂꯣ ꯇꯧꯔꯝꯒꯅꯦꯕ ꯃꯥꯒꯤ ꯐꯦꯃꯤꯂꯤ ꯅꯦꯆꯔ ꯃꯌꯥꯝꯁꯦ ꯂꯣꯏꯅꯃꯛ ꯌꯥꯎꯔꯝꯒꯅꯦꯕ ꯍꯣꯏ ꯁꯤꯗ ꯅꯣꯏꯅ ꯈꯜꯂꯝꯕ ꯌꯥꯏ ꯀꯩꯅꯣ ꯃꯄꯥꯅꯕꯨ ꯃꯆꯥꯅꯨꯄꯤꯕꯨ ꯂꯣꯏꯅꯃꯛ ꯀꯦꯌꯔ ꯂꯧꯔꯝꯒꯅꯤꯅ ꯆꯨꯝꯃꯦ ꯂꯧꯗꯤ ꯂꯧꯋꯦ ꯑꯗꯨ ꯇꯁꯦꯡꯅ ꯈꯦꯠꯅꯩꯗ ꯑꯩꯈꯣꯏ ꯃꯃꯥ ꯃꯄꯥ ꯈꯨꯗꯤꯡꯃꯛꯅ ꯃꯆꯥꯈꯩꯁꯦ ꯅꯨꯡꯕꯨꯗꯤ ꯂꯣꯏꯅꯃꯛ ꯅꯨꯡꯁꯤꯔꯝꯒꯅꯤ ꯑꯗꯣ ꯀꯦꯌꯔ ꯂꯧꯕꯗꯤ ꯂꯣꯏꯅ ꯈꯦꯠꯅꯩꯁꯤꯗꯤ ꯈꯦꯠꯅꯗꯕ꯭ꯔꯥꯅꯦ ꯅꯣꯏ ꯑꯗꯨꯕꯨ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅꯀꯣ ꯐꯖꯅ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯔꯝꯃꯒꯗꯤ ꯑꯩꯅ ꯍꯥꯏꯁꯤꯅꯦꯕ ꯃꯆꯥꯅꯨꯄꯤꯒꯤ ꯐꯦꯃꯤꯅꯤꯟ ꯏꯅꯔꯖꯤꯁꯦ ꯁꯨꯡꯃꯥꯡ ꯃꯥꯡꯉꯝꯃꯣꯏꯕ ꯐꯦꯃꯤꯅꯤꯟ ꯅꯦꯆꯔ ꯃꯌꯥꯝꯁꯦ ꯃꯥꯡꯉꯝꯃꯣꯏꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅꯦꯕ ꯅꯨꯄꯥ ꯃꯥꯁꯀꯨꯂꯤꯟ ꯑꯣꯏꯕ ꯅꯨꯄꯥ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯥꯝꯃꯤꯁꯦ ꯌꯥꯝ ꯊꯤꯅ ꯗꯦꯖꯥꯌꯔ ꯇꯧꯔꯤꯁꯦ ꯁꯤꯒꯤ ꯄꯣꯠꯁꯦ ꯐꯪꯒꯅꯤ ꯄ꯭ꯂꯁ ꯃꯆꯥꯅꯨꯄꯤꯗꯣ ꯈꯠꯂꯝꯃꯔꯣꯏ ꯃꯄꯥꯅ ꯂꯣꯏꯅ ꯆꯦꯛꯁꯤꯟꯅ ꯌꯦꯡꯁꯤꯟꯕꯤꯔꯝꯃꯅꯤ ꯅꯪꯅꯒ ꯀꯦꯌꯔ ꯂꯧꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯅꯪꯅ ꯀꯦꯌꯔ ꯂꯧꯕ ꯑꯗꯣ ꯃꯥꯡꯖꯕ ꯑꯃꯗꯤ ꯂꯩ ꯑꯩ ꯃꯔꯛ ꯊꯠꯅ ꯍꯥꯏꯕꯤꯔꯝꯒꯦꯀꯣ ꯑꯩ ꯍꯣꯔꯦꯟ ꯍꯥꯏꯔꯛꯀꯦ ꯅꯪꯅ ꯀꯦꯌꯔ ꯂꯧꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯃꯔꯝꯗꯤ ꯃꯣꯏꯒꯤ ꯕꯕꯥꯁꯤꯅ ꯂꯣꯏꯅꯃꯛ ꯀꯦꯌꯔ ꯂꯧꯕꯤꯔꯝꯃꯅꯦꯕ ꯃꯣꯏꯒꯤ ꯑꯄꯣꯛꯄ ꯃꯣꯏꯒꯤ ꯄꯟꯊꯧꯁꯤꯅ ꯂꯣꯏꯅꯃꯛ ꯀꯦꯌꯔ ꯂꯧꯔꯒ ꯂꯩꯕꯤꯔꯝꯃꯅꯤ ꯁꯤꯅꯦꯕ ꯗꯔꯀꯥꯔ ꯇꯥꯏꯁꯦ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯍꯥꯏꯀꯣ ꯅꯨꯄꯤꯁꯤꯗꯤ ꯇꯛ ꯂꯥꯎꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯅꯪꯒ ꯊꯦꯡꯅꯔꯀꯥꯟda ꯐꯍꯜꯂꯛꯀꯗꯕꯅꯦ ꯀꯥꯏꯔꯒ ꯑꯩ ꯑꯗꯨꯗꯤ ꯊꯥꯖꯗꯦꯀꯣ ꯑꯩ ꯏꯁꯥꯁꯨ ꯍꯥꯟꯅꯗꯒꯤ ꯐꯔꯒ ꯂꯩꯔꯝꯒꯅꯤ ꯑꯩ ꯐꯔꯕ ꯃꯇꯨꯡꯗ ꯅꯨꯄꯤ ꯑꯐꯕ ꯊꯦꯡꯅꯒꯅꯤ ꯊꯥꯖꯩ ꯅꯨꯄꯤꯗꯣ ꯐꯔꯝꯒꯗꯕꯅꯦꯕ ꯏꯕꯥꯅꯤ ꯍꯣꯏ ꯊꯦꯡꯅꯕ ꯃꯇꯝꯗ ꯈꯔ ꯏꯝꯄ꯭ꯔꯨꯞ ꯇꯧꯃꯤꯟꯅꯔꯅꯤ ꯃꯥꯅꯁꯨ ꯑꯩꯉꯣꯟꯗ ꯈꯔ ꯒ꯭ꯔꯣ ꯂꯩꯅꯕ ꯍꯣꯠꯅꯕꯤꯔꯅꯤ ꯑꯩꯅꯁꯨ ꯃꯥ ꯒ꯭ꯔꯣ ꯇꯧꯅꯕ ꯍꯣꯠꯅꯕꯤꯒꯅꯤ ꯆꯤꯡꯈꯠꯃꯤꯟꯅꯒꯅꯤꯀꯣ ꯑꯗꯨꯃꯛꯄꯨ ꯃꯥ ꯍꯥꯟꯅꯗꯒꯤ ꯐꯠꯇꯕꯤꯗ ꯂꯩꯔꯝꯕꯗꯤ ꯌꯥꯔꯣꯏꯕ ꯃꯥꯁꯨ ꯍꯥꯟꯅ ꯐꯔꯒ ꯂꯩꯔꯝꯒꯅꯤꯕ ꯁꯤꯒꯤ ꯐꯔꯒ ꯂꯩꯍꯟꯕ ꯄꯣꯠꯁꯦ ꯃꯄꯥ ꯐꯔꯒꯗꯤ ꯃꯥꯁꯨ ꯀꯝꯄꯜꯁꯔꯤ ꯐꯔꯝꯒꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥꯡꯖꯕ ꯍꯥꯏꯔꯒꯗꯤꯀꯣ ꯃꯥꯡꯖꯕꯁꯦ ꯃꯥꯡꯖꯕꯗꯤ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯩ ꯍꯥꯏꯒꯦꯕꯀꯣ ꯃꯣꯏꯁꯦ ꯌꯥꯝ ꯊꯤꯅ ꯍꯔꯠ ꯑꯣꯏꯒꯅꯦꯕ ꯋꯤꯟ ꯑꯣꯚꯔ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯍꯥꯏꯗꯤ ꯃꯣꯏꯁꯦ ꯌꯥꯍꯜꯂꯛꯅꯕ ꯍꯣꯠꯅꯕꯗꯗꯤ ꯑꯩꯈꯣꯏꯗ ꯌꯥꯝ ꯋꯥꯒꯅꯦꯕꯀꯣ ꯃꯔꯝꯗꯤ ꯃꯣꯏꯁꯦ ꯃꯄꯥꯅ ꯐꯖꯅ ꯀꯦꯌꯔ ꯂꯧꯔꯒ ꯂꯩꯕꯤꯔꯕꯅꯤꯅ
ꯌꯥꯝ ꯊꯤꯅ ꯁꯤꯀ꯭ꯌꯣꯔ ꯑꯣꯏꯔꯒ ꯂꯩꯕ ꯃꯤ ꯑꯣꯏꯗꯣꯏꯅꯦꯕ ꯅꯉꯣꯟꯗꯒꯤ ꯚꯦꯂꯤꯗꯦꯁꯟ ꯑꯗꯨꯝ ꯅꯤꯔꯛꯑꯣꯏꯕ ꯗꯔꯀꯥꯔ ꯇꯥꯗꯦꯕ ꯃꯣꯏꯒꯤ ꯕꯕꯥ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯃꯥꯒꯤꯁꯦ ꯚꯦꯂꯤꯗꯦꯁꯟ ꯑꯗꯨꯝ ꯄꯤꯔꯒ ꯂꯩꯔꯝꯃꯗꯕꯅꯦꯕꯀꯣ ꯚꯦꯂꯤꯗꯦꯁꯟ ꯄꯤꯔꯒ ꯂꯩꯔꯕꯅꯤꯅꯀꯣ ꯅꯪꯅ ꯀꯩꯅꯣ ꯑꯃ ꯄꯤꯁꯟꯕ ꯃꯇꯝꯗ ꯅꯪꯅ ꯍꯦꯛꯇ ꯍꯔꯥꯎꯍꯟꯕ ꯑꯗꯨꯒꯨꯝꯕ ꯇꯧꯕꯁꯦ ꯏꯔꯥꯏ ꯂꯥꯏꯅ ꯊꯣꯛꯑꯦꯕ ꯃꯥꯒꯤ ꯂꯦꯚꯦꯜꯗꯣ ꯌꯥꯝ ꯋꯥꯡꯅ ꯂꯩꯈ꯭ꯔꯕꯅꯤ나 ꯅꯪꯒꯤꯁꯨ ꯂꯦꯚꯦꯜ ꯋꯥꯡꯉꯛꯇꯕ ꯌꯥꯔꯣꯏꯕ ꯍꯔꯠ ꯑꯣꯏꯒꯅꯦꯕ ꯑꯗꯨꯅꯀꯣ ꯑꯗꯣ ꯑꯃꯔꯣꯝꯗ ꯐꯩ ꯀꯩꯅꯣ ꯅꯉꯣꯟꯗꯒꯤ ꯚꯦꯂꯤꯗꯦꯁꯟ ꯄꯥꯝꯗꯕꯁꯦ ꯃꯤ ꯑꯇꯣꯞꯄꯗꯒꯤꯁꯨ ꯄꯥꯝꯃꯔꯣꯏꯗꯕꯅꯦꯕ ꯑꯗꯨ ꯑꯣꯏꯔꯒꯗꯤ ꯐꯠꯇꯣꯏꯅꯤ ꯅꯠꯇꯕꯤꯗ ꯚꯦꯂꯤꯗꯦꯁꯟ ꯄꯥꯝꯃ ꯂꯩꯔꯦ ꯍꯥꯏꯔꯁꯤꯅꯦ ꯀꯩꯅꯣꯁꯦ ꯐꯦꯃꯤꯂꯤ ꯐꯠꯇꯕ ꯈꯤꯇꯪ ꯐꯦꯃꯤꯂꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯁꯤꯒꯨꯝꯕꯗꯒꯤ ꯊꯣꯛꯂꯛꯄ ꯅꯨꯄꯤꯁꯦ ꯌꯥꯝ ꯊꯤꯅ ꯂꯥꯏꯑꯦꯕ ꯃꯣꯏꯁꯤꯗꯤ ꯋꯤꯟ ꯑꯣꯚꯔ ꯇꯧꯅꯕ ꯃꯣꯏ ꯈꯤꯇꯪ ꯋꯥꯔꯤ ꯁꯥꯟꯅꯕ ꯃꯇꯝꯗꯅꯦ ꯅꯪꯅ ꯈꯤꯇꯪ ꯃꯣꯏꯁꯦ ꯑꯐꯕ ꯅꯪꯒꯤ ꯀꯥꯏꯟꯅꯦꯁ ꯎꯠꯄ ꯃꯇꯝꯗꯐꯥꯎꯅꯦ ꯃꯣꯏ ꯑꯗꯨꯒꯤ ꯄꯣꯠꯇꯣ ꯐꯪꯉꯛꯇ꯭ꯔꯤꯕꯒꯤ ꯃꯣꯏꯗ ꯐꯪꯕ ꯃꯇꯝꯗ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯔꯒ ꯃꯣꯏꯁꯦ ꯏꯔꯥꯏ ꯂꯥꯏꯕꯅꯦ ꯍꯥꯏꯇꯥꯔꯦ ꯁꯤꯃꯗꯤ ꯍꯥꯏꯕꯤꯒꯦ ꯑꯗꯣ ꯑꯐꯕ ꯄꯣꯠ ꯅꯠꯇꯦꯕ ꯅꯪꯅ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯕ ꯌꯥꯔꯒꯗꯤꯀꯣ ꯃꯤ ꯑꯇꯣꯞꯄ ꯑꯃꯅꯁꯨ ꯏꯔꯥꯏ ꯂꯥꯏꯅ ꯄꯤꯕ ꯌꯥꯒꯅꯦꯕ ꯑꯗꯨꯗꯤ ꯅꯪ ꯀꯣꯏꯅꯔꯤꯉꯩꯗ ꯅꯨꯄꯥ ꯑꯇꯣꯞꯄ ꯑꯃ ꯅꯪꯒ ꯈꯤꯇꯪꯒ ꯁꯥꯎꯅꯕꯗ ꯅꯨꯄꯥ ꯑꯇꯣꯞꯄꯅ ꯊꯠ ꯋꯥꯔꯤ ꯁꯥꯟꯅꯈꯤꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛꯀꯤ ꯍꯥꯏꯕꯗꯣ ꯃꯄꯥꯒ ꯐꯖꯅ ꯔꯤꯂꯦꯁꯟꯁꯤꯞ ꯂꯩꯕ ꯏꯃꯨꯡ ꯃꯅꯨꯡ ꯐꯖꯕꯗꯒꯤ ꯍꯧꯔꯛꯄ ꯅꯨꯄꯤꯁꯦ ꯁꯤꯗꯤ ꯃꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗꯒꯤ ꯃꯉꯣꯟꯗ ꯚꯦꯂꯤꯗꯦꯁꯟ ꯑꯗꯨꯝ ꯐꯖꯅ ꯄꯤꯕꯤꯔꯒ ꯂꯩꯔꯕꯅꯤꯅ ꯅꯪꯒꯤ ꯂꯦꯚꯦꯜꯗꯣ ꯋꯥꯡꯗꯕ ꯌꯥꯔꯣꯏꯕ ꯅꯪꯅꯒ ꯃꯆꯥ ꯃꯁꯨ ꯄꯤꯁꯟꯕ ꯃꯇꯝꯗ ꯑꯁ ꯗꯔꯀꯥꯔ ꯇꯥꯗꯦ ꯑꯩꯗꯤ ꯑꯗꯨꯗꯤ ꯄꯥꯝꯗ꯭ꯔꯦ ꯀꯩꯝꯇ ꯗꯦꯝ ꯀꯦꯌꯔ ꯑꯣꯏꯕꯤꯒꯅꯦꯕꯀꯣ ꯑꯗꯨꯒ ꯑꯗꯣ ꯑꯩꯅ ꯍꯥꯏꯕꯗꯣ ꯐꯔꯤꯅꯦꯕꯗꯣ ꯅꯨꯄꯥ ꯑꯇꯣꯞꯄꯅꯁꯨ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏꯗꯣꯏꯅꯦꯕ ꯑꯗꯨꯅ ꯅꯪ ꯑꯣꯏꯅ ꯂꯦꯚꯦꯜ ꯋꯥꯡꯈꯠꯂꯣ ꯍꯥꯏꯕꯅꯦꯕ ꯅꯪꯅ ꯐꯠꯇꯕꯒꯤ ꯐꯪꯕ ꯌꯥꯗꯕ ꯅꯨꯄꯤꯗꯨꯗꯤ ꯐꯩ ꯀꯩꯅꯣ ꯑꯗꯨꯗꯤ ꯑꯩꯗꯤ ꯌꯥꯝ ꯊꯤꯅ ꯐꯩꯅ ꯑꯩꯅꯒ ꯂꯦꯚꯦꯜ ꯅꯦꯝꯕ ꯂꯩꯖꯕꯒꯤ ꯐꯪꯗꯕ ꯅꯨꯄꯤꯗꯨꯗꯤ ꯑꯩꯅꯒ ꯂꯦꯚꯦꯜ ꯌꯥꯝ ꯋꯥꯡꯉꯒ ꯐꯠꯇꯕ ꯅꯨꯄꯤ ꯐꯪꯗꯣꯏ ꯁꯔꯨꯛꯄꯨꯗꯤ ꯐꯪꯗꯕꯅ ꯐꯩꯌꯦꯕ ꯑꯐꯕ ꯅꯨꯄꯤꯗꯣ ꯑꯩꯅ ꯅꯦꯝꯖꯕꯒꯤ ꯐꯪꯗꯕꯅꯤꯀꯣ ꯍꯥꯏꯕꯗꯣ ꯑꯗꯨꯅ ꯐꯩꯌꯦꯕ ꯍꯣꯠꯅꯔꯒ ꯏꯝꯄ꯭ꯔꯨꯞ ꯇꯧꯔꯛꯄ ꯌꯥꯏꯗꯅꯀꯣ ꯑꯗꯨꯅꯅꯦꯀꯣ ꯃꯄꯥꯒ ꯔꯤꯂꯦꯁꯟꯁꯤꯞ ꯑꯐꯕ ꯅꯨꯄꯤ ꯁꯤꯃꯗꯤ ꯌꯦꯡꯕꯤꯌꯨ ꯈ꯭ꯋꯥꯏꯗꯒꯤ ꯕꯦꯁ ꯊꯤꯡ ꯑꯣꯏꯔꯛꯀꯅꯤ ꯅꯪ ꯁꯤꯃꯗꯤ ꯌꯥꯝ ꯊꯤꯅ ꯋꯥꯔꯤꯠ ꯑꯣꯏꯔꯛꯀꯅꯤ ꯑꯗꯨꯅꯀꯣ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯑꯩꯅꯒ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯀ꯭ꯋꯥꯂꯤꯇꯤꯈꯩꯗꯣ ꯑꯐꯕ ꯉꯥꯛꯇꯅꯦꯕꯀꯣ ꯁꯨꯃꯥꯏꯅ ꯇꯧꯗꯅꯅꯦ ꯅꯨꯄꯤ ꯈꯟꯕ ꯃꯇꯝꯗꯅꯦ ꯇꯁꯦꯡꯅ ꯐꯖꯅ ꯈꯜꯂꯨꯀꯣ ꯅꯨꯄꯤꯁꯤꯗꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯌꯦꯡꯉꯨꯅꯦ ꯑꯁꯦꯡꯕ ꯅꯨꯄꯤ ꯀꯌꯥꯅꯣ ꯗꯔꯀꯥꯔ ꯇꯥꯏꯁꯦ ꯑꯣꯡꯂꯤ ꯋꯥꯟ ꯑꯃꯈꯛꯇꯅꯦꯕꯀꯣ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯐꯪꯅꯕ ꯍꯣꯠꯅꯒꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡꯒꯤ ꯃꯃꯥ ꯑꯣꯏꯔꯛꯀꯗꯣꯏꯅꯦꯕ ꯌꯥꯝ ꯊꯤꯅ ꯑꯩꯈꯣꯏꯒ ꯄꯨꯟꯁꯤ ꯈꯣꯡꯂꯣꯏ ꯑꯗꯨꯝ ꯆꯠꯃꯤꯟꯅꯒꯗꯣꯏꯅꯦ ꯌꯥꯝ ꯊꯤꯅ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕ ꯑꯩꯈꯣꯏ ꯄꯨꯟꯁꯤꯗ ꯌꯥꯝ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯕꯈꯩꯁꯦ ꯀꯩ ꯀꯩꯅꯣ ꯍꯥꯏꯔꯛꯀꯦꯀꯣ ꯑꯩꯈꯣꯏꯒꯤ ꯐꯦꯃꯤꯂꯤ ꯑꯃ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯔꯦꯀꯣ ꯁꯤꯃ ꯆꯦꯟꯖ ꯇꯧꯕ ꯌꯥꯔꯣꯏ ꯏꯃꯥꯟꯅꯕ ꯑꯃ ꯂꯩꯔꯦꯀꯣ ꯏꯃꯥꯟꯅꯕꯁꯤꯃ ꯍꯥꯟꯅꯗꯒꯤ ꯑꯗꯨꯝ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯄꯨꯜꯂꯛꯄ ꯑꯣꯏꯔꯝꯃꯅꯤ ꯑꯗꯒꯤꯗꯤ ꯑꯩꯈꯣꯏꯅ ꯊꯕꯛ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯁꯤꯁꯨ ꯌꯥꯝ ꯊꯤꯅꯗꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏꯅ ꯐꯪꯗꯣꯏꯕ ꯅꯨꯄꯤ ꯑꯩꯈꯣꯏꯒ ꯂꯩꯃꯤꯟꯅꯗꯣꯏꯕ ꯅꯨꯄꯤ ꯁꯤ ꯌꯥꯝ ꯊꯤ ꯏꯝꯄꯣꯔꯇꯦꯟꯅꯦꯕ ꯁꯤꯒꯤꯁꯦ ꯁꯣꯏꯔꯛꯄ ꯃꯇꯝꯗ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯄꯨꯔꯥ ꯕꯔꯕꯥꯠ ꯐꯣꯔꯁꯥ ꯆꯠꯂꯛꯀꯅꯦꯕꯀꯣ ꯑꯗꯨꯅ ꯈꯟꯕ ꯃꯇꯝꯗ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯩ ꯁꯤꯒꯤ ꯅꯨꯄꯤꯁꯦ ꯐꯠꯇꯦ ꯑꯗꯨꯃꯥꯏꯅ ꯈꯟꯕ ꯃꯇꯝꯗ ꯀꯩꯁꯨ ꯀꯥꯏꯕ ꯂꯩꯇꯦ ꯐꯖꯅ ꯈꯟꯕꯤꯌꯨ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯀ꯭ꯋꯥꯂꯤꯇꯤꯈꯩꯗꯣ ꯑꯗꯨꯒꯤꯗꯣ ꯆꯦꯜꯂꯒꯗꯤ ꯇꯁꯦꯡꯅ ꯑꯐꯕ ꯅꯨꯄꯤꯗꯤ ꯌꯥꯝ ꯑꯣꯏꯔꯝꯕꯒꯤ ꯆꯥꯟꯁ ꯌꯥꯝ ꯋꯥꯡꯉꯦꯀꯣ ꯃꯄꯥꯒ ꯔꯤꯂꯦꯁꯟꯁꯤꯞ ꯐꯖꯕ ꯀꯥꯏꯅ ꯍꯥꯏꯕꯗꯣ ꯁꯤꯅꯤ ꯋꯥꯔꯤ ꯑꯩꯈꯣꯏ ꯏꯆꯤꯟ ꯏꯅꯥꯎꯁꯦ ꯋꯥꯔꯦ ꯂꯣꯏꯁꯤꯜꯂꯒꯦ ꯍꯧꯖꯤꯛꯀꯤ ꯀ꯭ꯋꯥꯂꯤꯇꯤꯈꯩꯗꯣ ꯆꯦꯟꯕ ꯅꯨꯄꯤꯗꯣ ꯐꯪꯅꯕ ꯍꯣꯠꯅꯔꯣ ꯐꯪꯉꯦ ꯍꯥꯏꯔꯒꯁꯨ ꯅꯪꯉꯣꯟꯗ ꯌꯥꯔꯛꯇꯦ ꯍꯥꯏꯔꯒꯁꯨ ꯑꯩꯉꯣꯟꯗ ꯀꯃꯦꯟꯗ ꯑꯩꯒꯤ ꯗꯤꯑꯦꯝꯗꯣ ꯄꯤꯔꯛꯑꯣ ꯑꯩ ꯇꯧꯒꯦ ꯐꯥꯒꯤ ꯇꯧꯕꯅꯤꯗ ꯅꯪ ꯌꯦꯡꯖꯕꯗꯣ ꯐꯔꯦ ꯌꯥꯔꯦ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯤ